Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari. Ngasisu amok mayamgi mafamda puduna lagjari. Mapoksida tarahumdoi suba saruk. Mayam punna taminarasi. Sayonba magi thawfam thokpa garido dumak thawri. Veronica so magi driver da garido kanna yangna thawgatlo haibagi matagum ingit tawi. Asum thaurakpana nupidugi gariduna kitang hengalap thawkiduna nupadugi lambidu thachillami. Lambiduna one way ga oibane mi su pakna chatnadaba oibaga atopa gari su pakna udri. Adugi su mathakta ngasai makai garido thawnarakpada kadai mafam yaurabano haiba fawba khangdri. Hauzik garido khak khamlaba matamda wakhal lai. Makoina hauzik gari khamliba mafamdo lamhangumba amani haibadu. Nupidugi gariduna mamangda khangthat thachillakpaduda sayonba break khangpha phakibadudagi haifet sitlaga tai. Veronica prap changsillaga sokra sayonba haugatlakte lengba khotpaso karimta tawrakte. Veronica na amok tabro haibane. Sayonba wabagi maong dawna helmet to hana lawthorai aduga sor sangna holaga hairaf onthorai. Se haugatsisi asi hairaga mabu haibet saugatpige tawi adubu sayonba matom mathanta ngamnaba haugatjaraktuna yamna hainingdaba maongda yengduna lei. Kaisu soktaba natro kai hainingba lege phone pai khalo number ajatba ma pipiramo phone da haigadaba wado haujik sidoina adum hairam yam thubagi maong matam yam leitaba yam chinbagi maong do sarakana aigide hainingba kaisu leite matamgi waso ai hanadagi kaya adum matam manghanjarakte na haige sauba pharo hana tawkiba thokiba thodok mayam so loina kauthoknaraga ai yoiba wakaso kitang kanthabiyo ai aduk hakna landi lan kidabani chairak chahingnana leiba punsidi ai pamdaba thainagi maongdo karimta hongamdrina hongamiba haibabu ai manung sibibagi mamido nafamdagi udaba sikhakta ngaire matam yamna lawroisi yam hongame tasing Vero please matam yam lawjaroi kona pang forokpa yaba number du khak pibiram hainingba tapna haijaragi hauzik nangi maongsida nangi mangda hairadi loibasu nairaroi haigadaba waso haihaudaba hairodaba wana haidoki aduna hena ibanigi marakta mari lapthoknabagi maram ama oikibasu yai tasingna ai madu pamjadi ai waba yaba warai nangi nungsi maichak khangba yabasu khangakre sayonba kuina sauranuba nupado wangangde ngasai makai wari sanaribadu nupiduda su yengba nate adubu haujite nupiduge wahaiduda nungaitaba phaurakliba haibadu oidoribra haiphet mamai leithoktuna yengai nupidu so wa makha tarai ahal masel saunaduna leiribase ibani na amtang iyanaba purakba yam kairajrane aina yam thajarubagi thajadaba makhakna kayam sogale ngaside ai khangi ai loi khangi sayonba wa makha tarudre taduna leiriba garido haugatuna chatnanabagi mamai leithorai nupiduso kari no ngangba lepte garido start tawba haurakpada nupiduso sauning boy kai boy leijing lembina aingonde kai henge nupado nupidugi wahaiduda garido thauge tawramadai lepi mana aingonde kai ahenba gunchenge sayon nangna sidai chatkrabadi makha taba aina kai tawrakani haiba ngamde tasengna ai yam phattaba mo oirakpasu yai aigi nungsibaga magi nungsibaga khenaba karino nupiduna nganglibado karisu nate matam amada nupaduna mangonda utlamba pibiramba nungsibasingdo haujik
ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗꯨꯗ ꯐꯪꯍꯜꯂꯝꯒꯗꯕꯁꯤꯡꯗꯨꯒꯤ ꯈꯟꯖꯤꯜꯂꯨꯕꯗꯨꯗ ꯆꯥꯛꯄ, ꯀꯂꯛꯄ, ꯃꯤꯍꯧꯕꯅ ꯃꯁꯥ ꯄꯨꯝꯕꯗꯨ ꯑꯐ ꯐꯠꯇ ꯀꯔꯤꯝꯇ ꯈꯟꯊꯗꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈꯤꯅꯤ ꯈꯟꯕ꯭ꯔ ꯅꯪ? ꯑꯩ ꯀꯅꯥꯅꯣ, ꯀꯔꯝꯕ ꯃꯤꯅꯣꯁꯨ ꯅꯪꯅ ꯃꯨꯟꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯍꯩꯁꯨ ꯅꯪ ꯑꯃꯗ ꯇꯥꯔꯔꯣꯏꯗ꯭ꯔꯣ? ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯀꯠꯇꯤ ꯅꯪ ꯇꯥꯈꯤꯕ꯭ꯔꯣ? ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯅ ꯇꯨꯒꯥꯏꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯀꯌꯥꯗ ꯏꯔꯥꯏ ꯂꯥꯏꯅ ꯁꯥꯟꯅꯕꯤꯔꯝꯕ ꯅꯪꯅ ꯑꯩꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯃꯤꯔꯣ? ꯀꯅꯥꯅ ꯑꯩꯒꯤ ꯋꯥꯈꯜ ꯍꯣꯡꯍꯟꯈꯤꯒꯦ? ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯅꯤ ꯈꯜꯂꯨꯕ, ꯑꯩꯅ ꯅꯪ ꯌꯥꯝ ꯊꯥꯖꯔꯨꯕ, ꯅꯨꯡꯁꯤꯔꯨꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯪꯅ ꯇꯧꯔꯝꯕ ꯊꯕꯛ ꯃꯌꯥꯝꯗꯨꯅ ꯑꯩꯁꯦ ꯄꯨꯝꯍꯣꯡ ꯍꯣꯡꯍꯟꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯍꯣꯡꯍꯟꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒ ꯃꯥꯒ ꯀꯅꯥꯅ ꯍꯦꯟꯒꯦ? ꯀꯔꯤꯗ ꯈꯦꯠꯅꯒꯦ? ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ, ꯀꯅꯥꯅ ꯍꯦꯟꯒꯦ? ꯁꯥꯌꯣꯟꯕ ꯃꯃꯤꯠꯀꯗꯨ ꯉꯛꯁꯪ ꯉꯥꯡꯅ, ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯩꯉꯣꯟꯗꯒꯤ ꯇꯥꯒꯗꯕ ꯅꯠꯇꯦ, ꯃꯗꯣ ꯅꯪ ꯅꯁꯥꯗ ꯍꯪꯖꯒꯗꯕ ꯋꯥꯍꯪꯅꯤ꯫ ꯚꯦꯔꯣꯅꯤꯀꯥ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯔꯛꯄꯗ ꯁꯥꯌꯣꯟꯕ ꯒꯥꯔꯤꯗꯣ ꯄ꯭ꯔꯞ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯚꯦꯔꯣꯅꯤꯀꯥ ꯁꯥꯌꯣꯟꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯑꯩꯕꯨ ꯎꯔꯒ ꯀꯩꯒꯤ ꯀꯤꯔꯒ ꯆꯦꯜꯂꯤꯅꯣ? ꯄꯥꯡꯗꯕ ꯅꯠꯇ꯭ꯔో? ꯄꯥꯡꯗꯕꯅꯦ, ꯅꯪꯗꯤ ꯄꯥꯡꯗꯕꯅꯦ꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯃꯆꯤꯟꯗ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯃꯤꯠꯇꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯅ ꯊꯃꯣꯏꯗ ꯄꯨꯔꯤꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝꯁꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯐꯝꯊꯔꯛꯏ꯫ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯅꯥꯄꯤ ꯃꯔꯛꯇ ꯇꯥꯔꯤꯕ ꯁꯥꯌꯣꯟꯒꯤ ꯐꯣꯟꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯐꯣꯟꯗꯣ ꯂꯧꯈꯠꯂꯤ꯫ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯝꯅ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯣꯕꯥꯏꯜꯗꯣ꯫ ꯀꯔꯤ ꯌꯥꯎꯕꯅꯣ ꯍꯥꯏꯅ ꯐꯣꯟꯗꯨ ꯂꯣꯛ ꯍꯥꯡꯗꯣꯛꯇꯨꯅꯗꯤ ꯌꯦꯡꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯊꯝꯂꯤꯕ ꯐꯣꯟꯒꯤ ꯄꯥꯁꯋꯥꯔꯗꯁꯤꯡꯗꯨ ꯈꯪꯗꯕꯅ ꯄꯨꯛꯅꯤꯡꯒꯤ ꯅꯨꯡꯅꯥꯡꯕꯗꯨ ꯀꯣꯛꯄ ꯉꯝꯅꯕ ꯐꯣꯟꯗꯨ ꯃꯥꯒꯤ ꯕꯦꯒꯇ ꯍꯥꯞꯆꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯄꯥꯔꯇꯤ ꯁꯨꯔꯕꯅꯤꯅ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯂꯤ꯫ ꯃꯐꯝꯗꯣ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯂꯩꯖꯤꯡꯂꯦꯝꯕꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯂꯥꯡꯕ ꯄꯥꯝꯖꯕ ꯃꯤ ꯑꯣꯏꯗꯕꯅ ꯚꯤꯛꯇꯔ ꯃꯕꯥꯅꯤ ꯃꯌꯥꯝ ꯂꯥꯡꯉꯤꯗꯨꯗꯩ ꯍꯥꯏꯔꯞ ꯊꯩꯗꯣꯛꯑꯒ ꯆꯥꯛ ꯈꯔ ꯂꯧꯔꯒ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯨꯠꯇ ꯀꯦꯃꯦꯔꯥ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯑꯒ, ꯕ꯭ꯔꯣ, ꯁꯤ ꯁꯣꯠꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯐꯖꯩꯌꯦ, ꯑꯇꯩꯗꯨꯁꯨ ꯌꯦꯡꯒꯦ ꯑꯝꯇ꯫ ꯂꯩꯖꯤꯡꯂꯦꯝꯕꯤ, ꯅꯕꯥꯅꯤꯒꯤ ꯀꯦꯛ ꯀꯛꯃꯤꯟꯅꯕꯒꯤ ꯁꯤꯡꯒꯜꯁꯨ ꯌꯥꯎꯔꯝꯅꯤ, ꯍꯣꯔꯦꯟ ꯂꯣꯏꯃꯛ ꯒ꯭ꯔꯨꯞꯇ ꯁꯤꯌꯔ ꯇꯧꯔꯛꯀꯦ꯫ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯅꯠꯇꯕ ꯁꯤꯡꯗꯨꯗꯤ ꯃꯦꯜꯗ ꯑꯣꯏꯅ ꯊꯥꯔꯛꯑꯣ꯫ ꯌꯥꯏꯌꯦ꯫ ꯂꯩꯖꯤꯡꯗ ꯑꯣꯟꯁꯤꯜꯂꯒ, ꯚꯥꯏ, ꯍꯥꯎꯇ꯭ꯔꯕꯣ? ꯍꯥꯎꯏ, ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯒꯁꯦ ꯈꯨꯍꯥꯎ ꯑꯃ꯫ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯦ ꯅ꯭ꯌꯨ ꯌꯔꯗ ꯄꯤꯛꯅꯤꯛ ꯆꯠꯇ ꯌꯥꯗꯕꯅꯤ꯫ ꯅ꯭ꯌꯨ ꯌꯔꯗ ꯆꯠꯇ꯭ꯔꯁꯨ ꯌꯥꯏꯗ, ꯚꯥꯏ, ꯅ꯭ꯌꯨ ꯌꯔꯁꯤꯗꯤ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯂꯣꯏ ꯒꯥꯔꯤ ꯊꯧꯅꯔꯛꯄꯅꯤꯅ ꯌꯥꯝ ꯀꯟ ꯊꯧꯅꯩ꯫ ꯌꯥꯎꯁꯪꯗꯁꯨ ꯌꯥꯕꯖꯥꯠꯅꯤ꯫ ꯑꯦ, ꯅꯕꯥꯅꯤ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯌꯦꯡꯅꯧꯀꯣ, ꯁꯣꯠ ꯑꯝꯇ ꯂꯧꯍꯧꯒꯦ, ꯌꯥꯝ ꯐꯖꯩ, ꯍꯣꯔꯦꯟ ꯑꯩꯒꯤ ꯄꯦꯖꯇ ꯊꯥꯒꯠꯇꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯒꯤ ꯀꯦꯃꯦꯔꯥꯗꯨ ꯊꯥꯡꯒꯠꯂꯛꯇꯨꯅ ꯐꯣꯇꯣ ꯂꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯚꯤꯛꯇꯔꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯖꯤꯡꯗ ꯌꯦꯡꯉꯤ꯫ ꯂꯩꯖꯤꯡꯁꯨ ꯃꯃꯤꯠꯅ ꯅꯣꯛꯄ ꯃꯤꯅꯣꯛꯇꯨꯒ ꯂꯣꯏꯅꯅ ꯚꯤꯛꯇꯔꯗ ꯌꯦꯡꯉꯤ꯫ ꯌꯥꯔꯦ, ꯄꯣꯁ ꯑꯃ ꯁꯤꯟꯁꯦ꯫ ꯀꯃꯥꯏꯅ ꯇꯧꯔꯣ ꯍꯥꯏꯅꯣ? ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯦꯃꯦꯔꯥꯗ ꯄꯨꯂꯞ ꯌꯦꯡꯉꯛꯑꯣ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯄꯥꯗꯣ ꯐꯣꯇꯣ ꯈꯔ ꯂꯧꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯣ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯚꯤꯛꯇꯔꯅ, ꯂꯧꯕ ꯂꯥꯛꯀꯗ꯭ꯔꯣ ꯌꯨꯝ ꯍꯟꯕꯩꯗꯤ? ꯈꯪꯗ꯭ꯔꯤ, ꯍꯥꯏꯅꯗ꯭ꯔꯤꯌꯦ, ꯉꯟꯁꯨ ꯉꯜꯂꯤꯗ꯫ ꯑꯩꯅ ꯑꯗꯨꯝ ꯊꯤꯜꯂꯝꯃꯁꯨ ꯌꯥꯅꯤꯗ꯫ ꯍꯣꯔꯦꯟ ꯃꯑꯣꯡ ꯌꯦꯡꯉꯒꯦ, ꯑꯩ ꯑꯃꯨꯛ ꯊꯤꯜꯂꯝꯃꯒ ꯅꯪ ꯑꯃꯨꯛ ꯌꯨꯝ ꯍꯟꯕꯗꯣ ꯊꯦꯡꯅꯤꯕ꯫ ꯔꯤꯁꯤ ꯍꯣꯏꯗ ꯑꯍꯤꯡ ꯂꯦꯛꯊꯣꯛꯑꯒ ꯂꯣꯏꯔꯦ, ꯊꯦꯡꯉꯁꯨ꯫ ꯑꯩ ꯄꯥꯎ ꯐꯥꯎꯅꯈꯤꯒꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯑꯒꯦꯀꯣ, ꯊꯤꯟꯕꯤꯗ꯭ꯔꯁꯨ ꯌꯥꯗꯧꯗꯤ ꯃꯥꯜꯂꯦ꯫ ꯍꯣꯏ, ꯍꯥꯏꯔꯛꯎꯀꯣ꯫ ꯍꯣꯏ ꯃꯤ꯫ ꯁꯣꯝꯗꯁꯨ ꯅꯨꯄꯥꯗꯣ ꯂꯝꯕꯤꯁꯨ ꯈꯪꯗ꯭ꯔꯦ, ꯀꯗꯣꯝꯗ ꯊꯧꯗꯣꯛꯑꯒ ꯃꯦꯟ ꯔꯣꯗ ꯇꯥꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯄꯣꯀꯦꯠꯇ ꯌꯥꯎꯕ ꯐꯣꯟꯗꯨꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫
ꯇꯥꯍꯧꯔꯝꯃꯅꯤ ꯈꯪꯂꯕꯁꯨ ꯉꯁꯥꯏꯒꯤ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯑꯃꯨꯛ ꯊꯤꯔꯨꯒꯗꯕꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯉꯣꯟꯗꯗꯤ, ꯃꯔꯝꯗꯤ ꯃꯐꯝꯗꯨ ꯌꯧꯒꯗꯕ ꯂꯝꯕꯤꯗꯨꯅ ꯍꯦꯟꯅ ꯃꯃꯤ ꯁꯥꯝꯈ꯭ꯔꯤ꯫ ꯇꯁꯦꯡꯅ ꯂꯝꯕꯤ ꯈꯪꯒꯟꯗꯕ ꯁꯥꯌꯣꯟꯕꯅꯤ, ꯑꯗꯨꯅ ꯃꯦꯟ ꯔꯣꯗꯇꯨꯗꯕꯨ ꯇꯥꯔꯗꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯊꯧ ꯊꯧꯔꯛꯂꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯇꯥꯁꯤꯜꯂꯛꯄꯅ ꯅꯨꯄꯥꯗꯨꯒꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ ꯂꯩꯖꯤꯡꯂꯦꯝꯕꯤꯗꯨ꯫ ꯑꯍꯥꯟꯕ ꯇꯧꯕ ꯔꯤꯡꯗꯤ ꯆꯠꯂꯝꯕꯅꯤ, ꯑꯅꯤꯔꯛ ꯁꯨꯕꯗꯅ ꯐꯣꯟ ꯀꯛꯊꯠꯂꯛꯈꯤ, ꯑꯍꯨꯝꯂꯛ ꯁꯨꯕꯗꯅ ꯑꯃꯨꯛ ꯁ꯭ꯋꯤꯆ ꯑꯣꯐ꯫ ꯂꯩꯖꯤꯡꯂꯦꯝꯕꯤꯗꯤ ꯁꯥꯌꯣꯟꯅ ꯂꯛꯅꯔꯤꯕꯣꯏ ꯈꯜꯂꯤ꯫ ꯁꯥꯌꯣꯟꯕ ꯉꯁꯥꯏꯅ ꯂꯥꯛꯂꯒ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯅꯤ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯦ꯫ ꯂꯥꯞꯅꯁꯨ ꯌꯦꯡꯉꯤ, ꯅꯛꯅꯁꯨ ꯌꯦꯡꯉꯤ꯫ ꯐꯣꯟꯗꯣ ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯤ, ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯃꯛ ꯂꯩ꯫ ꯅꯨꯃꯤꯠꯅꯒ ꯇꯥꯁꯤꯜꯂꯛꯄꯒ ꯂꯩꯖꯤꯡꯂꯦꯝꯕꯤꯗꯣ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯧꯔꯛꯏ꯫ ꯃꯌꯥꯝ ꯉꯁꯥꯏ ꯍꯟꯅꯈꯤꯕꯗꯨꯗꯁꯨ ꯌꯥꯎꯍꯧꯗ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯈꯟꯅ꯫ ꯔꯦꯖꯤꯅ ꯆꯠꯄꯗꯁꯨ ꯌꯥꯎꯍꯧꯗꯒꯨꯝꯁꯨ ꯇꯧ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯛ ꯉꯥꯏꯔꯒꯦ ꯈꯟꯅ ꯉꯥꯏꯕꯗ ꯄꯨꯡ 5 ꯍꯦꯟꯖꯤꯜꯂꯛꯏ꯫ ꯏꯀꯥꯏꯒꯨꯝ ꯂꯥꯛꯀꯨꯝꯁꯨ ꯇꯧꯗꯨꯅ ꯚꯤꯛꯇꯔꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯏ꯫ ꯇꯥꯏꯌꯦ ꯚꯤꯛꯇꯔ, ꯑꯩ ꯍꯟꯕ ꯐꯔꯛ ꯇꯥꯒꯗꯣꯔꯦ, ꯅꯪ ꯂꯥꯛꯄꯤꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯌꯦ꯫ ꯑꯧ ꯌꯥꯏꯌꯦ, ꯂꯥꯛꯀꯦ꯫ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯍꯟꯅꯗ꯭ꯔꯤꯒꯦ, ꯅꯇꯣꯝ ꯉꯥꯏꯔꯕꯣ? ꯉꯥꯏꯔꯤ꯫ ꯂꯩꯖꯤꯡꯗꯣ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄꯗꯨꯗ ꯈꯣꯟꯖꯦꯜꯁꯨ ꯅꯧꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯚꯤꯛꯇꯔꯒꯤ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯊꯧꯒꯠꯄꯒꯤ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯛꯅꯤꯡ ꯈꯔ ꯃꯈꯩꯗꯤ ꯏꯪꯊꯖꯩ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯤꯛꯇꯔꯅ ꯂꯩꯖꯤꯡꯂꯦꯝꯕꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯌꯨꯝ ꯐꯥꯎ ꯊꯤꯟꯕꯤꯔꯛꯂꯤ꯫ ꯅꯪ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯃꯅꯤ, ꯉꯁꯥꯏꯅ ꯋꯥ ꯑꯃ ꯑꯃꯨꯛ ꯍꯥꯏ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯋꯥ ꯑꯃ ꯑꯃꯨꯛ ꯍꯥꯏꯌꯦꯅ꯫ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ, ꯑꯩꯗꯤ ꯊꯤꯟꯕꯤꯒꯦ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯗꯤ꯫ ꯑꯩ ꯂꯧꯕ ꯂꯥꯛꯀꯗꯧꯕ ꯃꯤꯗꯣ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗ꯭ꯔꯕ, ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯤꯅꯤ꯫ ꯀꯅꯥꯅꯣ? ꯗꯗꯥ ꯑꯃ ꯂꯩꯌꯦ꯫ ꯃꯤ ꯌꯥꯝꯗꯕꯤꯗ ꯑꯃꯨꯛꯀ ꯀꯣꯏꯔꯨꯁꯦ ꯅꯣꯡꯃ꯫ ꯀꯅꯥ ꯀꯅꯥ? ꯔꯤꯁꯤ ꯍꯣꯏ, ꯂꯤꯟꯊꯣꯏ ꯍꯣꯏꯒ꯫ ꯍꯣꯏ, ꯈꯔ ꯂꯩꯔꯒ ꯍꯥꯏꯔꯛꯀꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯉꯁꯤ ꯊꯣꯛꯎꯕꯩ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯊꯣꯛꯄ ꯌꯥꯈꯤꯔꯣꯏꯕ꯫ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ, ꯃꯌꯥꯝ ꯌꯨꯝꯗ ꯊꯣꯛꯅꯔꯛꯏꯉꯩꯗ ꯄꯨꯜꯍꯧꯁꯤ ꯇꯧꯅꯤ꯫ ꯑꯩꯈꯣꯏ 4 ꯈꯛꯇꯔꯣ ꯍꯥꯏꯁꯦ ꯆꯠꯇꯣꯏꯁꯦ? ꯑꯇꯩ ꯍꯥꯞꯄꯁꯨ ꯌꯥꯏꯗ, ꯍꯥꯞꯅꯤꯡꯉꯤꯔꯣ? ꯑꯩꯈꯣꯏ ꯏꯅꯝ ꯌꯥꯎꯔꯗꯤ ꯑꯃꯨꯛ ꯈꯔ ꯐꯕꯁꯨ ꯌꯥꯏꯌꯦ꯫ ꯏꯇꯣꯝꯇ ꯑꯣꯏꯔꯗꯤ ꯈꯣꯏ ꯃꯥꯅ ꯍꯪꯕꯗ ꯈꯨꯝꯃꯝꯒ ꯈꯪꯉꯣꯏꯗꯣꯏꯅꯤ꯫ ꯌꯥꯏꯌꯦ, ꯅꯪꯅ ꯐꯒꯗꯧꯕ ꯑꯃ, ꯄꯤꯛꯅꯤꯛꯇꯤ ꯑꯩꯅ ꯁꯤꯟꯗꯣꯏꯅꯤ꯫ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯅꯣꯡꯃ ꯆꯥꯛ ꯆꯥꯁꯤ꯫ ꯅꯪ ꯑꯃ ꯉꯍꯥꯟꯃꯨꯛ ꯊꯥꯏꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯑꯩ ꯉꯥꯏ ꯍꯥꯏꯕꯗꯣ, ꯑꯗꯨ ꯉꯥꯏꯍꯟꯕꯩ ꯆꯥꯛ ꯑꯃ ꯄꯤꯖꯔꯒꯦ, ꯑꯗꯨꯒ ꯀꯣꯛꯅꯔꯁꯤ ꯀꯣ꯫ ꯃꯊꯪ ꯊꯣꯛꯂꯛꯄꯗ ꯑꯣꯏꯅ ꯆꯥꯔꯁꯤ ꯑꯗꯨꯏ ꯆꯥꯛꯇꯨꯅ꯫ ꯑꯁꯤꯒꯤ ꯂꯩꯔꯛ ꯑꯃꯁꯤꯗ ꯑꯣꯏꯅ ꯊꯧꯖꯤꯜꯂꯣ, ꯑꯁꯤꯗꯅ ꯅꯛꯄꯅꯤ ꯈꯔ꯫ ꯈꯔꯗꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤꯁꯦ, ꯃꯤ ꯐꯠꯇꯗꯣ ꯉꯥꯏꯔꯤꯉꯩꯗꯅꯤ꯫ ꯑꯩꯅ ꯌꯨꯝꯐꯥꯎ ꯊꯤꯟꯖꯅꯤꯡꯕꯁꯦ ꯂꯥꯏꯅ ꯎꯕꯤꯔꯕ ꯀꯩꯅꯣ? ꯁꯣꯝꯗꯅ ꯕꯤꯅꯥꯅ ꯀꯔꯥꯏ ꯆꯠꯀꯅꯤꯅ ꯍꯥꯏꯔꯝꯒꯦ ꯃꯤ? ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯏꯃꯥ ꯑꯩꯉꯣꯟꯗꯗꯤ꯫ ꯃꯄꯥꯒ ꯃꯌꯥꯝꯕꯒ ꯍꯜꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ? ꯀꯔꯤ ꯈꯨꯝꯅꯤ ꯑꯩꯈꯣꯏꯗꯤ? ꯃꯌꯥꯅ ꯑꯃꯨꯛ ꯐꯣꯟꯁꯨ ꯑꯣꯐ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯏꯃꯥ꯫ ꯅꯨꯄꯤꯒꯥꯏꯗꯣ ꯑꯃꯨꯛ ꯆꯦꯜꯂꯖꯥꯠꯂꯅꯦ? ꯇꯧꯔꯝꯃꯣꯏꯗ ꯏꯃꯥ, ꯃꯥ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯕꯅꯦ ꯑꯗꯨꯒꯤꯗꯤ꯫ ꯄꯥꯝꯕꯣꯝꯁꯨ ꯌꯥꯝ ꯆꯣꯡꯉꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯥꯏ ꯍꯟꯖꯔꯛꯑꯅꯤꯗ ꯏꯃꯥ, ꯌꯥꯝ ꯊꯦꯡꯕꯁꯨ ꯑꯣꯏꯗ꯭ꯔꯦ꯫ ꯏꯁꯨꯊꯣꯏꯕꯤ, ꯍꯣꯔꯦꯟ ꯄꯄꯥꯒ ꯄꯨꯄꯨꯒꯅ ꯀꯥꯝꯆꯥꯗꯤꯅ ꯍꯪꯉꯛꯑꯗꯤꯅꯦ, ꯃꯃꯥꯟꯅꯕꯒꯤꯗ ꯆꯥꯛ ꯆꯥꯕ ꯆꯠꯈꯤ ꯍꯥꯏꯌꯨꯀꯣ꯫ ꯂꯤꯟꯗꯥꯅ ꯀꯥꯝꯆꯥꯗꯤ ꯆꯠꯁꯨ ꯆꯠꯇꯅ ꯕꯨꯕꯣꯛ꯫ ꯃꯌꯥꯅ ꯀꯥꯝꯆꯥꯅ ꯃꯃꯥꯗ ꯍꯥꯏꯔꯛꯑꯦ ꯆꯠꯀꯅꯤꯅ꯫ ꯑꯗꯨꯗꯤ ꯕꯨꯕꯣꯛꯅ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯈꯨꯝꯗꯣꯏꯔꯣ ꯃꯃꯥ? ꯍꯣꯏ ꯍꯣꯏ, ꯍꯪꯉꯛꯇ꯭ꯔꯗꯤ ꯈꯨꯝꯗ꯭ꯔꯁꯨ ꯌꯥꯔꯦ, ꯍꯪꯉꯛꯑꯗꯤꯅꯦ ꯕꯨꯕꯣꯛꯅ ꯇꯥꯛꯄ ꯁꯨꯃꯥꯏꯅ ꯈꯨꯝꯒꯗꯕ꯫ ꯍꯣꯏ ꯃꯃꯥ꯫ ꯂꯩꯖꯤꯡꯂꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯌꯧꯔꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ꯫ ꯃꯃꯥ ꯆꯪꯂꯛꯂꯒ, ꯅꯪꯕꯨ ꯆꯥꯛ ꯀꯌꯥꯝ ꯆꯥꯈꯤꯗꯣꯏꯅꯣꯅꯦ? ꯏꯃꯥ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ? ꯏꯃꯥ,
ꯑꯩꯗꯤ ꯃꯌꯥꯝ ꯆꯠꯁꯤꯜꯂꯛꯏ ꯆꯥꯃꯨ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯏꯃꯥꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯊꯣꯡꯕꯤꯔꯒꯦ ꯏꯃꯥꯁꯨ ꯉꯁꯥꯏꯁꯦ ꯎꯁꯣꯞ ꯆꯥꯔꯨꯕꯒꯤ ꯄꯨꯛꯁꯦ ꯏꯂꯨꯝ ꯂꯨꯝꯃꯤꯅꯦ ꯍꯣꯔꯦꯟꯁꯨ ꯅꯣꯡꯃꯥꯏꯖꯤꯡ ꯃꯔꯨꯞꯇ ꯅꯨꯄꯤ ꯃꯌꯥꯝ ꯀꯦꯂꯤ ꯆꯅꯥ ꯍꯧꯅꯤ ꯍꯥꯏ 이마소 짝짜실라디 피범 따라로이 자마 tumnaba jangang oina lolage thaase tuika ima ngahak leiraga lolo champra so lebani khara soiraga hek hapo ohaima thambal du thoki ke tawi karigumba ama ningsinglaktina amuk machagi manakta changlaklaga ihe aidi ikawbu kaw ngasai nupi macha ama lambani masakaso yam phase nangi nabanabini hai imadi kaudana minglefam sangawdre ngasina hanbani imana mabu ubaso laijingna kanana haise ai jatkibaga kyam kuina leiraga lainu nang jatkibaga ngahak oiraga lai masam suteli mi budi kitang wangi imada number piona nangi number su pikibani masam tieleba adudi miranda ojalo made ngasai laida ainga number so leinei made noi ada taminabadi mande ne school pulakpa mali magi wahai singdo kanano ga khangde da number lauki haiba natro kona maina pau phaujarani ima nang tv yengamo ai chalo luge chini do yam tumalaga nu go laijing phone charge tawna khumlai ahoi asumna mama macha thokminarai charge tawraga thamnamba laijingi phone duda save tawdaba unknown number amagi call lai call du kuina khingde supnadagi 4 seconds muktani khinglaga thamkribado ngai hak leiraga whatsapp ta mo haujukki number do ki text lai hai laijing natro minute khara ikan kanadana amo ai khangbro itha thajadana tharakliba amadi hanglakliba wahangsingdugi paukom laijing lembina onsinduna piba sangdre somda mamaga wari sana duna champra khaiduna leiri ngasai wai halakpa koidringaida sangningbaga waraubaga namang thaduna nupaduda message kharadi tharambane laijing lembina lawba lakni haikitaine chintibo kaurkana ngondaga na chinthigano chinthibase aina pamjade haiba natro aingonda pau amta supau phawiragana somdana risina nupi mayum phau thilamabo oi thenbirame na daudi bako nang picnic chache haikibane aina lendoina bani so yaudoni ko noi nataina na adum chachauda ibani kak chatlade manu ngai tawbane aikhoi yaurade nabani wari mapung pharoi me ibani kak chatpai matham sulakinida hoi hoi matam da hairo chatawbudo lenthoi ibani de anytime adum yai maga pau phaunarakige aduga hairaage hoi hoi thamage monda nungaina lehaukoko thamme bro mamaga wari watai sanaba loiraga magi kada changlakla nupadugi call amade message na chingba amta leiramdabaduda sauningmana loire nupi made atopa unknown number dugi message lakpa call lakpado changba nate nupadugi number duda hekta call tawsili anuba hawjik fawba off hangdana leirambaduda amukka hena saugatkhre tanjaduda Victor gi call laksili kaida tai Victor da tai sauning bapumba Victor da hekta tainakre sayan bagi maming pandrabaso mabani makki wari li thoktrabaso hekta Victor da sau langnana wari sana unknown number duna tharakpa message tu shu halle mane kana ai Veronica haide ai khangdro oh khangdre aina di nang bhajana khange oh nungariba laijing lembe hanglakliba wahangdo khumningliba pokte phone do nakanda thamlaga Victor ga wari sanari ja kitang thaaga yaradro e yani da oren lama ade
ꯇꯟꯖꯥꯗꯨꯗ ꯕꯦꯔꯣꯅꯤꯀꯥꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯏ꯫ ꯂꯩꯖꯤꯡ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯇꯣ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯐꯣꯇꯣꯗꯣ ꯎꯕꯗ ꯂꯩꯖꯤꯡꯂꯦꯝꯕꯤ ꯄꯨꯝꯉꯛ ꯉꯛꯈ꯭ꯔꯦ꯫ ꯕꯤꯛꯇꯔꯅꯒ ꯉꯥꯡꯉꯤꯕꯗꯨ ꯇꯥꯕ ꯅꯠꯇ꯭ꯔꯦ꯫ ꯍꯥꯏꯐꯦꯠ ꯉꯥꯊꯔꯞ ꯇꯧꯅ ꯐꯃꯨꯡꯗ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯂꯩꯔꯝꯕꯗꯨꯁꯨ ꯈꯪꯒꯧ ꯍꯧꯒꯠꯂꯛꯂꯒ ꯊꯥꯔꯛꯂꯤꯕ ꯐꯣꯇꯣꯗꯨ ꯖꯨꯝ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯊꯥꯔꯛꯂꯤꯕ ꯐꯣꯇꯣꯗꯣ ꯀꯔꯤꯁꯨ ꯅꯠꯇꯦ, ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯁꯥꯌꯣꯟꯕꯒꯤ ꯅꯤꯡꯉꯥꯏꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯂꯩꯖꯤꯡꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯎꯅꯔꯒ ꯑꯆꯥ ꯑꯊꯛ ꯌꯥꯝꯅ ꯂꯩꯔꯝꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯕꯦꯔꯣꯅꯤꯀꯥꯁꯨ ꯁꯥꯌꯣꯟꯕꯕꯨ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯈꯤꯕꯒꯤ ꯃꯔꯝꯅ ꯇꯟꯖꯥ ꯆꯥꯟꯅꯔꯨꯕꯅ ꯐꯣꯇꯣꯗꯨ ꯅꯝꯍꯧꯕꯅꯤ꯫ ꯐꯣꯇꯣꯗꯨ ꯎꯕꯗ ꯂꯩꯖꯤꯡꯂꯦꯝꯕꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯕꯤꯛꯇꯔ ꯐꯣꯟ ꯄꯥꯏꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯖꯤꯜꯂꯤ꯫ ꯅꯪ ꯀꯅꯥꯅꯣ? ꯐꯣꯇꯣꯁꯦ ꯀꯅꯥꯒꯤ ꯐꯣꯇꯣꯅꯣ? ꯀꯥꯏꯗꯒꯤ ꯂꯧꯕꯅꯣ? ꯕꯦꯔꯣꯅꯤꯀꯥ ꯃꯦꯁꯦꯖꯇꯨ ꯁꯤꯟ ꯇꯧꯊꯣꯛꯂꯒ ꯔꯤꯄ꯭ꯂꯥꯏꯗꯤ ꯄꯤꯗꯦ꯫ ꯑꯣꯟꯂꯥꯏꯟ ꯂꯩꯔꯝꯕꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯩꯖꯤꯡꯂꯦꯝꯕꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯋꯥ ꯉꯥꯡꯉꯛꯇꯕꯗꯨꯗ ꯕꯤꯛꯇꯔꯅ, ꯇꯥꯔꯤꯕꯣ? ꯕꯤꯛꯇꯔ, ꯅꯪ ꯑꯝꯇ ꯊꯝꯃꯣ, ꯑꯩ ꯑꯊꯨꯕ ꯑꯃ ꯂꯩꯔꯤ, ꯔꯤꯖꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯀꯩ ꯋꯥꯔꯤꯅꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯩꯁꯨ ꯅꯠꯇꯦ, ꯑꯩ ꯍꯌꯦꯡ ꯇꯧꯔꯛꯑꯒꯦꯀꯣ, ꯇꯨꯝꯊꯣꯛꯑꯣ, ꯍꯌꯦꯡ ꯇꯧꯔꯛꯑꯒꯦ꯫ ꯑꯍꯣꯏ, ꯐꯔꯛ ꯇꯥꯕ ꯂꯩꯔꯁꯨ ꯍꯥꯏꯔꯛꯎ꯫ ꯑꯍꯣꯏ, ꯍꯥꯏꯔꯛꯀꯦ꯫ ꯐꯣꯟꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯛꯊꯠꯂꯒ ꯃꯅꯝꯃ ꯔꯦꯖꯤꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯀꯩꯅꯣ? ꯏꯅꯝ, ꯀꯩꯗꯧꯔꯒꯦ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯆꯥꯎꯔꯦꯜꯒ ꯂꯩꯌꯦ, ꯄꯦꯔꯨꯛ ꯃꯜꯂꯤ, ꯍꯌꯦꯡ ꯑꯌꯨꯛꯀꯤ꯫ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤꯕ? ꯀꯩ ꯋꯥꯔꯤꯅꯣ? ꯑꯝꯇ ꯐꯕꯠ꯫ ꯀꯩꯅꯣ, ꯅꯣꯏ ꯁꯨꯇꯤꯡ ꯀꯥꯏꯔꯕꯣ? ꯀꯔꯟ ꯉꯥꯡꯉꯛꯀꯅꯨꯀꯣ, ꯑꯝꯇ ꯁꯦ꯫ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ, ꯑꯩ ꯏꯌꯔꯄꯤꯁ ꯍꯥꯞꯄꯤꯌꯦ, ꯃꯥ ꯇꯥꯔꯣꯏ꯫ ꯆꯥꯎꯔꯦꯜ ꯃꯆꯦꯒꯤ ꯋꯥꯗꯨꯗ ꯃꯆꯦꯗ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯂꯩꯖꯤꯡꯅ, ꯑꯁꯦꯡꯕꯩꯔꯣ? ꯍꯣꯏ, ꯍꯧꯖꯤꯛ ꯍꯥꯏꯒꯦ ꯍꯥꯏꯔꯒꯅ ꯍꯥꯏꯔꯣ, ꯍꯣꯔꯦꯟ ꯑꯩꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯕ ꯉꯥꯏꯒꯦ ꯍꯥꯏꯔꯗꯤ ꯄꯨꯡ ꯑꯃꯃꯨꯛꯇꯤ ꯆꯪꯗꯣꯏ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯔꯒꯦ, ꯑꯩ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯈꯔ ꯊꯥꯔꯛꯀꯦ, ꯌꯦꯡꯉꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯦꯔꯣꯅꯤꯀꯥ ꯃꯕꯥꯅꯤꯅ ꯍꯧꯖꯤꯛ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ, ꯊꯥꯅꯈꯤꯕ ꯃꯦꯁꯦꯖꯇꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯊꯥꯖꯤꯜꯂꯤ꯫ ꯀꯅꯥꯅꯣ ꯁꯤꯕꯣ? ꯐꯣꯇꯣꯁꯤꯅ ꯀꯅꯥ? ꯅꯪꯂꯣ? ꯃꯥꯅꯦ, ꯑꯁꯤ ꯅꯨꯄꯤꯁꯦ ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯈꯣꯏꯗ ꯑꯩꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯛꯑꯝꯃꯦ ꯍꯥꯏ, ꯑꯗꯨꯒ ꯑꯩꯒꯤ ꯅꯝꯕꯔ ꯂꯧꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯦꯁꯦꯖꯁꯨ ꯁꯤꯟ ꯇꯧꯔꯒ ꯍꯜꯂꯛꯇ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯃꯥꯒꯤꯁꯦ? ꯃꯥꯅꯦ, ꯈꯨꯀꯥꯛꯁꯦ ꯃꯥꯒꯤ꯫ ꯅꯨꯄꯤꯅꯦꯕꯨꯗꯤ ꯆꯨꯝꯃꯦ, ꯑꯗꯣ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕꯅ ꯑꯩ ꯆꯔꯪꯅꯕꯅ ꯌꯥꯗ꯭ꯔꯦ꯫ ꯅꯣꯏ ꯁꯥꯌꯣꯟꯕꯗ ꯍꯥꯏꯌꯨꯗꯅ꯫ ꯄꯥꯎ ꯐꯥꯎꯅꯗꯦ, ꯄꯜꯂꯛꯀꯅꯨ ꯀꯔꯤꯝꯇ ꯃꯥꯒꯤ ꯃꯃꯤꯡꯒ꯫ ꯀꯩꯗꯧꯅꯔꯒꯦ ꯑꯃꯨꯛ? ꯄꯜꯂꯛꯀꯅꯣꯗꯤ ꯄꯜꯂꯛꯀꯅꯨ꯫ ꯑꯣ, ꯁꯨꯇꯤꯡ ꯀꯥꯏꯔꯦ ꯅꯠꯇ꯭ꯔꯣ? ꯃꯆꯤꯟ ꯌꯥꯝ ꯊꯤꯕ ꯅꯨꯄꯥꯅꯤ ꯃꯥ꯫ ꯀꯩꯗꯧꯅꯔꯤꯅꯣꯒ? ꯉꯁꯥꯏꯗꯣ ꯑꯩꯁꯦ ꯃꯥꯅ ꯊꯤꯜꯂꯛꯄꯅꯦ, ꯂꯧꯕꯁꯨ ꯂꯥꯛꯀꯦ ꯍꯥꯏꯔꯛꯄꯅꯦ, ꯂꯥꯛꯑꯣ ꯍꯥꯏꯒꯦꯅ ꯀꯣꯜ ꯇꯧꯔꯦ, ꯄꯥꯏꯔꯛꯇꯦ꯫ ꯈꯠꯅꯈꯤꯕꯒ ꯂꯩꯕ꯭ꯔꯣ ꯅꯕꯥꯅꯤꯕꯣ? ꯂꯩꯇꯦ ꯀꯩꯁꯨꯝ꯫ ꯑꯗꯨꯗꯤ ꯀꯩꯒꯤ? ꯅꯨꯡꯁꯤꯗꯦ ꯑꯝꯇꯒ꯫ ꯃꯌꯨꯝꯗ ꯂꯩꯕꯒꯤ ꯄꯥꯎ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯅꯨꯄꯤꯁꯤꯅ ꯊꯥꯔꯛꯏ ꯐꯣꯇꯣꯁꯤꯅ ꯀꯥꯏꯗꯩ ꯂꯧꯔꯤꯅꯣ ꯈꯪꯗꯦ꯫ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯍꯦꯔꯣꯒꯤ ꯔꯨꯝꯃꯦꯠꯇꯨꯗ ꯍꯪꯉꯨꯗꯅ꯫ ꯅꯝꯕꯔꯒ ꯂꯩꯖꯗꯦ, ꯉꯍꯥꯟꯃꯨꯛ ꯀꯣꯜ ꯇꯧꯔꯛꯄꯗꯨꯁꯨ ꯅꯝꯕꯔꯗꯣ ꯁꯦꯞ ꯇꯧꯍꯧꯗꯦ꯫ ꯅꯣꯡ ꯅꯤꯅꯤ ꯐꯥꯎ ꯌꯦꯡꯉꯣ, ꯄꯥꯎ ꯐꯥꯎꯔꯛꯄ꯭ꯔꯥꯅ꯫ ꯌꯥꯝ ꯋꯥꯍꯟꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯑꯩꯁꯦ꯫ ꯃꯍꯧꯁꯥꯅꯤ ꯏꯕꯦꯝꯃ, ꯊꯥꯏꯅ ꯁꯦꯂꯤ ꯍꯣꯏꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯀꯞꯄꯤꯗꯣ ꯌꯦꯡꯉꯣ꯫ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯝ ꯅꯣꯛꯅꯈꯤꯕꯒꯤ ꯑꯩꯉꯣꯟꯗ ꯆꯨꯔꯨꯡꯗꯣꯔꯕ ꯈꯪꯗꯦ꯫ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯌꯥꯔꯦ, ꯌꯥꯝ ꯂꯨꯞꯁꯤꯜꯂꯨꯅꯨ ꯋꯥꯈꯜꯁꯨ, ꯅꯠꯇ꯭ꯔꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯛꯄꯗ ꯅꯪ ꯅꯁꯥ ꯅꯇꯣꯝꯇ ꯐꯨꯡꯒꯠꯆꯗꯣꯏꯅꯦ, ꯍꯥꯏꯗꯣꯛꯄ ꯉꯝꯗꯅ꯫ ꯉꯝꯗꯕꯩ ꯋꯥꯗꯤ ꯌꯥꯝ ꯉꯝꯗ꯭ꯔꯦ, ꯅꯨꯡꯉꯥꯏꯇꯕ ꯐꯅꯌꯥꯝ ꯂꯩꯔꯁꯨ ꯑꯩ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕꯅꯤ ꯃꯉꯣꯟꯗ꯫ ꯅꯪꯅꯒ ꯈꯔ ꯍꯥꯏꯉꯝ ꯇꯧꯉꯝꯖꯗ꯭ꯔꯦ, ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯇꯟꯖꯥ ꯆꯥꯔꯤꯉꯩꯗ ꯍꯥꯏꯍꯧꯋꯣ, ꯅꯠꯇ꯭ꯔꯗꯤ ꯌꯥꯏ ꯌꯥꯏꯌꯦꯅ ꯑꯗꯨꯝ ꯇꯧꯔꯛꯇꯣꯏꯅꯦ꯫ ꯍꯣꯏ, ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯒꯦ ꯇꯧꯋꯦ ꯈꯪꯕ꯭ꯔꯥ ꯉꯁꯥꯏꯗꯣ,
ꯚꯤꯛꯇꯔꯗ ꯊꯤꯟꯕꯤꯌꯣ ꯍꯥꯏꯕꯗꯣ? ꯑꯩꯒ ꯄꯨꯟꯅ ꯍꯜꯂꯝꯃꯁꯨ ꯐꯕ, ꯅꯪꯅ ꯍꯦꯔꯣ ꯂꯥꯛꯅꯤꯅ ꯍꯥꯏꯕꯗꯨꯗ ꯁꯨꯡꯍꯥꯏ ꯍꯦꯛ ꯍꯥꯏꯔꯣꯏ ꯍꯌꯦꯡꯗꯩ ꯃꯉꯣꯟꯗ꯫ ꯔꯦꯖꯤꯁꯨ ꯃꯅꯥꯎ ꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯆꯥꯎ, ꯁꯤ ꯈꯔ ꯈꯛ ꯉꯥꯏꯔꯦ, ꯅꯪ ꯂꯣꯏꯁꯤꯟꯍꯧꯔꯣꯀꯣ, ꯅꯆꯦꯁꯨ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯗ ꯌꯥꯗ꯭ꯔꯦ꯫ ꯍꯣꯏ ꯑꯕꯣꯛ, ꯊꯕꯛ ꯂꯩꯊꯣꯛꯄꯗꯤ ꯍꯩꯈ꯭ꯔꯕ꯫ ꯔꯦꯖꯤꯅ ꯊꯥꯖꯤꯜꯂꯛꯀꯅꯤꯍꯦ ꯑꯉꯥꯡꯅ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯚꯦꯔꯣꯅꯤꯀꯥꯗꯨ ꯉꯟꯇꯥꯅ ꯂꯩꯆꯤꯡ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯆꯤꯡꯁꯨ ꯃꯃꯥꯅ ꯀꯧꯊꯣꯔꯛꯄꯗꯨꯗ ꯊꯣꯛꯂꯛꯏ꯫ ꯏꯕꯦꯝꯃ, ꯁꯤꯅꯤ ꯉꯔꯥꯡ ꯂꯥꯛꯑꯝꯃꯦꯅ ꯍꯥꯏꯕꯗꯣ ꯏꯃꯥꯅ꯫ ꯚꯦꯔꯣꯅꯤꯀꯥ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯒ, ꯂꯩꯖꯦꯡ, ꯅꯨꯡꯉꯥꯏꯔꯤꯕꯣ? ꯍꯣꯏ, ꯀꯥꯈꯠꯄꯤꯔꯛꯑꯣ꯫ ꯊꯝꯕꯥꯜꯅꯁꯨ, ꯀꯥꯈꯠꯂꯣ ꯏꯕꯦꯝꯃ, ꯏꯃꯥ ꯆꯥ ꯁꯦꯝꯕꯤꯔꯛꯀꯦ꯫ ꯏꯃꯥ, ꯑꯩ ꯆꯥ ꯊꯛꯆꯗꯤ, ꯆꯥꯒ ꯇꯧꯕꯤꯔꯨꯔꯅꯨ ꯌꯥꯔꯅꯤ꯫ ꯂꯩꯆꯤꯡꯅ, ꯑꯗꯨꯗꯤ ꯀꯣꯐꯤ ꯑꯣꯏꯅ ꯁꯦꯝꯕꯤꯔꯛꯑꯣ ꯏꯃꯥ꯫ ꯏꯃꯥ, ꯌꯥꯔꯅꯤ, ꯑꯩ ꯌꯨꯝꯗꯒꯤ ꯊꯛꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯏꯍꯦ, ꯑꯗꯨꯗꯤ ꯀꯔꯤ ꯆꯥꯅꯤ ꯏꯆꯥꯁꯤꯗꯤ? ꯌꯥꯔꯅꯤꯌꯦ ꯏꯃꯥ, ꯋꯥꯅꯅꯕꯅꯦ, ꯂꯩꯆꯤꯡꯒ ꯑꯣꯏꯅ ꯋꯥꯔꯤ ꯇꯧꯔꯒꯦ꯫ ꯊꯝꯕꯥꯜꯅ, ꯐꯔꯦ, ꯑꯗꯨꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ, ꯏꯃꯥꯁꯨ ꯁꯪꯒꯣꯝꯁꯤꯡꯁꯦ ꯁ꯭ꯋꯥꯏ ꯑꯅꯛꯄꯈꯩꯗ ꯑꯝꯇ ꯌꯦꯟꯊꯣꯛꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯃꯥꯗꯨ ꯆꯠꯈꯤꯕꯒ ꯅꯨꯄꯤꯗꯨ ꯐꯝꯗꯨꯅ ꯂꯩ, ꯋꯥ ꯂꯥꯡꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯚꯦꯔꯣꯅꯤꯀꯥꯗꯨ ꯂꯩꯆꯤꯡꯗ ꯃꯨꯟꯅꯁꯨ ꯌꯦꯡꯉꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯥ ꯃꯅꯨꯡꯗꯒꯤ ꯂꯩꯆꯤꯡ ꯂꯦꯝꯕꯤꯒꯤ ꯐꯣꯟ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟꯗꯨ ꯇꯥꯕꯗ ꯂꯩꯆꯤꯡꯅ, ꯉꯥꯛ ꯐꯝꯕꯤꯔꯝꯈꯣꯀꯣ, ꯑꯩ ꯐꯣꯟ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯦ꯫